Mayam Kurumjari, TOMTV Kana Kudola Mojariva Studio speak being Tabiba Singh Butaram Okchari. Nasi Akuna Pudun Lakchari with topic as status of a 3 times Guinness World Record holder of Manipur Havani. Manipur Dagi Guinness World Record Ahumlak Akogi record holder Oiraba, Akoi Muisi, Hosi Karamba Film the Manipur the lady Bagamaki status, Karamba film the lady Bagavasi Matangani. Nasi Akoi studio Lexino Labia say Akoi guest say 3 times Guinness World Record holder was YAMBEM GOBIN Singh was 100 Taram. Thank you very much. Alhamdulillah, Chinese was a Hosi 3 times Guinness World Record. I see I'm live at Port Amadinate, Mayam, the Loinamanga, Port Amacatinate, Adobo, Akogi 3 times Guinness World Record, Chepango, Matunda, Hosi Karaba film the labia. Guinness World 3 times from Matungi, whose lady film the Shanghai, Estekta, Ozam Oide, Adrege, Adu Mo Adregi, Adugatan Oide Hetare, Shanghai, Aduga, Awana, Adum Puri, Adu Oina, the Mahajani. According to 3 times Guinness World Record, I say Mayam the Gi, Top Atang Podam Kovenina, Lengaki Makadi Habitat, Lengaki Makadi Tabang Hangi Oiba, or any other incentive Oiba, Tungan, Bakoi Kudong Chavasing, Laki Bagi, Akoi Mami de Labor, come in labor. I told I sound it no Shemna, to hon 18. Miang mit Pukat Pita, Wang do Unore, Pukalam, and the Pukalamatunga after the Tadar Asia Tadar Mutunda, Sele Tanavia Tanare, under repeat great Taragadra, or Tanavan, Senagati. My Tana, but Tana was not to home 19 December, Sir Male, Cabinet passed over. Cabinet passed over 18 to 20 Nigo, Tanarija. Passed over, Cabinet passed over Matungida, Pose. Grade 4 grade 4 oiler me grade 4 oiler mazida aina Guinness World ko on phaming grade 4 oiler nina adu ai je class 10 ne mo haiba tawri ai si di thajali ne ko adu ai chamam laibo deba adu ai aina cm je unare ko cm je ai sa di yaudre ai mim taru unhale adu man si sama ibre aina si ibre grade 4 grade 3 onkat pion haiba ande ko je pt de yar ga de any post grade 3 ldc ko je kem gai de na adu cm na examine properly and do the needful and thare. I think Matung Sia Tazil Matung they say Tadoroctor, she had Tadoroctor, other minor conditions at the mind lady, Ado Tana and why Manipur Gitabox, she and I him. But I can yell the quay by them in a feeling isolated. Although Kai Kalino de Kangdego, other Lord didn't handle and be ever seen everything. And the same Unanam Silliva, same Unapanga Pang with the Kandi, although Yag Unavagi, the Jampi Brigadium, Hygienic. I see a Quiging as I Guinness World Record 3 times holders now Quigi Tabak Amagidam, others who grade 3 key. Taba Amagidam Tana is English in the Tarani Pandi Tanner, when he has English in the Kun Matoi or at the Hosixi, a Hogi GC Tadorok, the number of Karam film the lady has the Shababa, Kandana lady and Tapibani. At the Makata of the Lakshan is a Sagi, incentive Kimatang Lakchaki, Hogi, Topa Manipur Bu, Malemgi, Mafam Singda, Malemda, Hogi Saktakliba, Hogi, Guinness World Record, a home luck or a Pahase, Masida, Hogi, Karamba, Hoilengaki or Duga private keyboard, Tongan, incentive sick Pangi with the labor. She Pongib the Shanghai support a Hani Tabagi RM school na class 1 and 10 but free the DPV. I'm this on Pangi. I'm so with the go. I think marked Karani Mating Shum Pangboina, Simanga, Mandishing Animasum, Mating Pangu could the Yawe. I do more man with Takachari, Shanghai. I RM school Zazing with Takachari. That's all Mating Pang class 1 team of free tomato, as all Mating never. Shanghai, I own the Stangham the Handara never. Aduga atay mating je pang hai ka pang de pang li pang adu pang mai je pang da gom ne sing hai ka de o adum hai ba khot pa thapuk matang de kha tobi aduga lotion da ba nam ta ada lenga ki mai de incentive sing khoi gi kana da ri phang gi du isa gi di phang gi ba leber isa gi di phang de sing hai ka de kaim phang de ai thapuk pa hoji yadri go aduga se mamang da phang gi to sai sai je government job ko plus promotion government job plus promotion plus kanoga 5 lakhs amga samlai chepin ge mai bam itomba job plus 5 lakhs ko adugi ma di class 8 pass to ni na grade 4 da ta gi bine adu jo sports department da aduga kanoga tilakai sham ma pa na Guinness ko to bane mai jo semna 5 lakhs pi gi bine aduga ai di phangdri ko sing sing har ga de aduga aigi Shanghai I is it Karine say now Dum Levatani, I have told him.
ꯀꯩꯅꯣ ꯑꯃ ꯍꯦꯛ ꯆꯪꯉꯨꯔꯦ ꯀꯔꯤ ꯗꯥꯎ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯃ ꯍꯦꯛ ꯆꯪꯉꯨꯔꯦ ꯍꯦꯛꯇ ꯑꯣꯏꯗꯕ ꯑꯃ ꯆꯪꯉꯨꯔꯦ ꯍꯦꯛꯇ ꯑꯣꯏꯗꯕ ꯑꯗꯨ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯕ ꯌꯥꯝꯗꯤ ꯃꯥꯜꯂꯝꯕ ꯍꯦꯛꯇ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯂꯩꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯀꯣꯛꯁꯦ ꯀꯔꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯥꯛꯏꯁꯤ ꯃꯁꯤꯗ 3 times ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯃꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯅ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯃꯨꯛꯇꯪꯕꯨ ꯆꯟꯖꯔꯒꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨꯅ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯐꯪꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯤ ꯅꯍꯥꯟꯅ ꯑꯣꯏꯈ꯭ꯔꯅꯤ ꯏꯁꯤꯡ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯨꯝꯕ ꯈꯤꯇꯪ ꯄꯣꯕꯔꯇꯤ ꯂꯣꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯐꯪꯕꯒꯤ ꯈꯤꯇꯪ ꯀꯔꯤꯅꯤ ꯅꯝꯗꯔ ꯊꯝꯕꯤ ꯍꯥꯏꯇꯥꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏ ꯂꯩ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯒꯤꯅꯤꯁ ꯋꯥꯔꯜ ꯐꯪꯉꯒ ꯑꯁ ꯀꯔꯤꯝꯁꯨ ꯀꯥꯟꯅꯗꯕꯗꯨ ꯄꯩꯁꯥꯅ ꯚꯦꯂꯨꯅꯤꯅ ꯈꯟꯕ ꯚꯦꯂꯨꯁꯦ ꯄꯩꯁꯥꯅ ꯊꯥꯡꯕ ꯑꯗꯣ ꯄꯩꯁꯥꯒ ꯊꯕꯛꯇꯨꯒ ꯑꯗꯨꯝ ꯚꯦꯂꯨ ꯊꯝꯕꯤꯔꯗꯤ ꯐꯕ ꯁꯦꯡꯅ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯂꯣꯏꯅ ꯈꯪꯕꯩ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯃꯒꯨꯟ ꯑꯃꯅꯦꯕ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯥꯏꯁꯦ ꯑꯗꯨ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯁꯦꯝꯕ꯭ꯂꯤ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯆꯟꯈꯤꯕꯗ ꯃꯌꯥꯝ ꯀꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅꯤ ꯚꯦꯂꯨꯁꯦ ꯁꯝꯅ ꯍꯥꯏꯔꯗꯤ ꯃꯣꯔꯣꯛꯇꯣ ꯎꯃꯣꯔꯣꯛꯇꯣ 50-50ꯃꯨꯛꯇ ꯆꯥꯎ ꯍꯥꯏꯗꯤ ꯒꯤꯅꯤꯁ ꯋꯥꯔꯜ ꯐꯪꯉꯤꯅꯦ ꯆꯥꯎꯅꯦ ꯑꯝꯇ ꯀꯅꯥ ꯆꯥ ꯉꯝꯗꯣꯏꯅꯣ ꯉꯝꯃꯣꯏꯕꯒꯤꯁꯨ ꯑꯦꯇꯦꯝ ꯇꯧꯔꯛꯏꯕ ꯃꯤꯁꯤꯅꯗꯤ ꯆꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯦꯇꯦꯝ ꯇꯧꯔꯛꯏꯕ ꯃꯤꯁꯤꯅꯗꯤ ꯆꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯚꯦꯂꯨꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯒꯦꯗꯣ ꯃꯣꯏ ꯃꯁꯥꯅ ꯈꯪꯖꯗꯦꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯁ ꯎꯃꯣꯔꯣꯛ ꯆꯥꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯎꯃꯣꯔꯣꯛ ꯆꯥꯔꯒ ꯃꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯏꯅ ꯃꯃꯤꯡꯗꯤ ꯆꯠꯇꯣꯔꯤꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯥꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗ ꯗꯥꯟꯁ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯎꯃꯣꯔꯣꯛ ꯆꯥꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯁꯦ ꯎꯃꯣꯔꯣꯛ ꯆꯥꯕꯁꯤ ꯎꯃꯣꯔꯣꯛ 50 ꯑꯣꯏꯔꯣꯅꯦ 50 ꯍꯥꯏꯔꯣꯅꯦ ꯃꯁꯤꯡ ꯃꯤꯅꯤꯠ ꯑꯃꯗ 50ꯗꯣ ꯀꯅꯥ ꯆꯥ ꯉꯝꯗꯣꯏꯅꯣꯕ ꯑꯩꯕꯨ ꯑꯩ ꯒꯤꯅꯤꯁ ꯋꯥꯔꯜꯗꯣ ꯑꯩꯕꯨ ꯏꯁꯥꯅ ꯆꯥ ꯉꯝꯃꯣꯏꯀꯣ ꯑꯃꯐꯥꯎ ꯆꯥ ꯉꯝꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯥꯔꯨꯔꯦꯅ ꯈꯜꯂꯁꯦ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯐꯤꯕꯝ ꯇꯥꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯁꯨ ꯂꯩꯕ ꯑꯗꯩ ꯆꯥꯛ ꯄꯨꯈꯝ 3 ꯆꯥꯏꯅ ꯈꯜꯂꯁꯤꯅꯦ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤꯗ ꯆꯥꯛ ꯄꯨꯈꯝ 3 ꯑꯝꯇ ꯆꯥꯅꯕ ꯃꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯅꯤ ꯉꯝꯃꯣꯏꯕ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯊꯕꯛꯇꯨꯅꯦ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯊꯕꯛꯅꯦꯕ ꯇꯣꯞ ꯇꯣꯞꯄꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯔꯤꯀꯛꯅꯤꯁꯟ ꯑꯃ ꯁꯛꯈꯪꯕꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯕꯤꯅꯤꯡꯉꯤꯁꯦ ꯃꯣꯏꯁꯦ ꯍꯥꯏ ꯚꯦꯂꯨ ꯋꯥꯡꯅ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯣ ꯏꯁꯥꯁꯨꯕꯨꯗꯤ ꯌꯥꯎꯔꯦꯀꯣ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯛꯀꯤ ꯋꯥ ꯅꯠꯇꯕ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁ ꯌꯥꯝ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯁꯤ ꯏꯪ 2019ꯗꯒꯤ ꯇꯥꯟꯅꯔꯛꯄꯁꯤꯅ 12 ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁꯁꯦ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝ ꯊꯨꯅ ꯑꯣꯏꯔꯛꯑꯒꯗꯤ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯑꯣꯏꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯦꯅꯗꯤ ꯈꯟꯕꯤꯔꯤ ꯑꯣꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯏꯔꯤꯀꯣ ꯑꯗꯨꯝ ꯑꯦꯁꯇꯦꯛꯇ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯑꯗꯣ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤꯗ ꯑꯗꯨꯝ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯑꯗꯣ ꯑꯩꯈꯣoi ꯀꯥꯡꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯌꯦꯡ ꯍꯥꯏꯔꯒꯗꯤ ꯑꯇꯩꯗꯤ ꯑꯩ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯒ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯅꯦꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯊꯦꯡꯅꯕꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯦꯂꯦꯟꯖ ꯑꯆꯧꯕ ꯑꯃꯗꯤ ꯊꯦꯡꯅꯩ ꯀꯩꯅꯣꯝꯗ ꯀꯣꯐꯜ ꯂꯥꯏꯐ ꯆꯪꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯩ ꯃꯁꯥ ꯃꯁꯨ ꯑꯇꯩꯕꯨꯗꯤ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯇꯧꯕ ꯑꯗꯨꯗꯤ ꯄꯜꯂꯔꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁꯁꯦ ꯑꯣꯖꯥ ꯑꯣꯏꯕꯗꯨꯅꯦꯕ ꯑꯗ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯅꯔ ꯄꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯔ ꯑꯗꯨꯝ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯤꯡꯕꯕꯨꯗꯤ ꯉꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯣꯏꯅꯣꯗꯤ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛꯄꯨ ꯈꯤꯇꯪ ꯍꯤꯡꯕ ꯉꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯁꯇꯦꯛꯁ ꯐꯥꯎꯟꯗꯔ ꯊꯥꯡꯖꯝ ꯄ꯭ꯔꯦꯃꯥꯟꯗ ꯁꯤꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯀꯩꯅꯣꯗ ꯃꯥ ꯁꯤꯒꯨꯝꯕ ꯑꯃ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯖꯥ ꯑꯃ ꯑꯣꯏꯍꯜꯂ ꯊꯝꯕꯤꯔꯤꯁꯦ ꯑꯦꯁꯇꯦꯛꯁꯗ ꯃꯥꯕꯨꯁꯨ ꯊꯥꯒꯠꯂꯤ ꯑꯗꯨ ꯑꯣꯖꯥ ꯎꯃꯥꯀꯥꯟꯇ ꯁꯔꯨꯡꯕꯝ ꯀꯣ ꯀꯌꯥꯝꯒꯤ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯅ ꯑꯩꯕꯨ ꯀꯤꯛꯕꯣꯛꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯅ ꯊꯥꯡꯒꯠꯄꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯨ ꯑꯩ ꯕꯤꯛ ꯊꯦꯡꯛꯁ ꯍꯥꯏꯅꯤꯡꯉꯤ ꯑꯣꯖꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄꯤꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤꯗ ꯂꯥꯛꯆꯔꯀꯥꯟꯗ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤ ꯑꯩꯈꯣꯏ ꯑꯦꯇꯦꯝ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄꯁꯤꯡ ꯀꯅꯥ ꯀꯅꯥꯒꯤ ꯃꯈꯥꯗꯗꯤ ꯇꯝꯕꯤꯔꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯖꯥꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯕ꯭ꯔꯦꯟ ꯋꯥꯛ ꯃꯦꯗꯤꯇꯦꯁꯟ ꯐꯣꯀꯁ ꯀ꯭ꯂꯥꯁ 1 and 10 ꯀꯤꯡꯁꯣꯏ ꯇꯝꯃꯛꯄ ꯀꯃꯥꯏꯅ ꯈꯟꯒꯅꯤ ꯀꯃꯥꯏꯅ ꯊꯤꯡꯀꯤꯡ ꯇꯧꯅꯤ ꯀꯃꯥꯏꯅ ꯂꯣꯖꯤꯛ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯁꯥꯟꯅꯕ ꯈꯛꯇ ꯅꯠꯇ ꯁꯥꯟꯅꯕꯒꯤ ꯁ꯭ꯀꯨꯜꯗ ꯐꯪꯉꯦ ꯁ꯭ꯀꯨꯜꯒꯤꯁꯨ ꯁꯥꯟꯅꯕ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦ ബ്ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨꯒ
oza mo kanta ki boxing ko sim yam kareni motivation yam pibi samai to ko don haba adu logic ai non puthok si to jena adagi koi stake founder permanda ko tangam permanda man Guinness ko si to jena adu support to biba adu support to biba da kala support to gadi interest le gadi ai si to ge khandi ne ba adu support moi motivation yam pibi tar adu sigi matang de moi ani adagi imana my own group ko moi si to ne nang si to ge ai moi dan advertise to ai bai si to adu si Guinness World ko si to si attempt soi du ga adu ne tàu này năng tàu kia đi ngắm đinh ham có mi hoàng số phân gần có hai vùng bờ đấy bài tàu thì rồi support tàu cái hai vùng và đại này iman nó circle friend big support làm lấy vậy ada ở giải support lấy vậy ada big support lấy vậy ada focus ada đi yum gi family support lấy vậy khôi viewers có tàu năng tàu này cái tàu em hai rồi kia adum tàu adum harau mà tiếng bang vậy ta aduga adai na dilei ai supporter je sing ha gadi yam no ngai je khoi supporter myam si yaw dra gadi ngasi phangi ba khoi 3 times Guinness World Record se su phang se oi thoi doi ne maram dra supporter sing si gi khoi gi yam role si yam chaw role ama lei na tapi no jan tapi se makha ta abdong lak chening si khoi gi hoji tapi hi ba khoi gi physical strength khaktang ta ba khoi gi thaba ma torpa matam da khoi mental strength se ko kyo ba mind power si yam dakar oi ba na khoi hoji su tapi khri khoi army school ta tambi ko matam da khoi mental khoi gi power si yam hena khoi focus se lei na ba gi damak ta masi khoi training to bi na tapi yam kana hona bi na tapi ada hoji khoi gi viewers sing si da hai tare khoi masi gi keno si training si tongning mom yam ama yawi ram gani na masi hiram khuding mak taloi na mind power si tangai phadana chang bani na hai tare masi hena phagal hana ba kari kari to bi ya ni dikhan bin sena gadi any thabam to loi bada min usal khan ba ain to je kai thabok no value kyam wange kyam ne me kyam matamang re kyam matamang de kyam kanaba phangi haiba khanba any thom do go adrige big thinking ai tare with meditation ai tare min usala happen khanba ai si to re ai si phanam de phange aduna karam de loss ogre tangkham loss ogre me tangkham loss ogre mathang de tangkhai pura full phangno kamai to jige haibagi recognition second thor ong lakwa loi yamna to amuk second thong ong khala ong torpa adugi meditation do yam chang hai tare adugi physical da kali isa kandra kadi meditation phanam khala ja hoidini ko aduna meditation ga physical jiga ani pulap pun bai tare ai si to si pai khanba da mi out ai si pai si value si kande si kala gadi si kitang chore ai mi on da thin ngang re ai kitang choi gre aduna ai ji sogi ba yadam ni na maya moi mam jom kamai posin ji ka din kya kamai nong to ji ge ai on da kamai nong kan khalan ji ge kai ma ting pangan ji ge hai bi knowledge am dil positive attitude ma yam chong na sagat pagi tangai phadaba le tapi mi am do ngai je khoi khana jagada wari mi am dil je ri do mar thana break tang lo jage khoi mi am dagi break am tang lo jage break te gyam thun hanjar ke bieng ta do le break ki matung da mi am bamu khana tram nok chiri ozadam lak chaning si hojiki ngasai gi oza si 3 times Guinness World Record si phang bira ni na Guinness record si kana gumba mana ai si yam na thodo hendok na mayam dagi hen hai re ai gi hiram si da mayam dagi ai Guinness World Record si am tang li try tau gen khanjab sing hai jab ta masina kamai na khoi gi Guinness World Record attempt se tau gadagi hai si matang da khang tham hoi Guinness World ko attempt to je mi ani hom de on da hangame ko attempt ni toning ba adri oza zum thamning da bai tare moi masam da phawning bai tare aina budi samla pakha dum haye pura full knowledge si thamdre jo keno da tawro knowledge mind de pibire adu ai sadi yaudre keno ai pami si ai makha da ni tawge do aina phajana sem saraga tawne ba exercise si to si wala de si to mawani hona janing ba adu main tawne ba aduga atei hairaga di sing hairaga di atei je lakti lamni khara adu Guinness World ko tawai matang je sengna hagadi Guinness World ko changani home changani adu tawni thajilani se adu thani ohum ngaini adu Guinness World ko appropriate ni adu matang tawni video coverage side lega tuni just mayam maintain tawgodamni just ki rule and regulation mayam leriba adu mayam do tawr matung da tawdine ba sengna hagadi adu do sengna hagadi tawbujida yam lubai tare ai personal na heta tawya deba thawakje karim do video namamba sorongani photo namamba sorongani adu maim do manung dei compact to pura organize to umjange ba organize to do haitagadi unga widine ba sena gadi adu Guinness khange na hamsu haigre Guinness World ko tha ani matung da che thajal matung approve to matung tawdi taw matung tha unga ra moina recognize to khadini
ꯑꯗꯥꯏꯅ ꯀꯟꯗꯤꯁꯟ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯁꯤꯗꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯈꯤꯇꯪꯈꯛ ꯁꯣꯏꯈꯤꯕꯗ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯟꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯀꯣꯛꯇꯒꯤ ꯍꯧꯔꯀꯥꯟꯗ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯄ꯭ꯔꯨቭ ꯇꯧꯍꯜꯂꯒ ꯊꯥ ꯑꯍꯨꯝꯁꯤ ꯑꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯔꯤꯑꯦꯇꯦꯝ ꯇꯧꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯦꯇꯦꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯃꯈꯛꯇꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯉꯥꯛꯅ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯌꯦꯅ ꯇꯥꯛꯄꯤꯔꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏ ꯑꯦꯁꯇꯦꯛꯁꯇ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤꯗꯅ ꯑꯣꯖꯥ ꯑꯣꯏꯗꯅ ꯂꯩꯕꯤꯔꯤꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯑꯦꯁꯇꯦꯛ ꯁ꯭ꯄꯣꯔꯠꯁꯤꯗ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯁꯇꯦꯛ ꯁ꯭ꯄꯣꯔꯠꯁꯤꯗ ꯁꯥꯟꯅꯖꯒꯦꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯁꯤꯗ ꯁꯥꯟꯅꯖꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯗ ꯆꯪꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯕ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯟꯁꯦ ꯑꯦꯁꯇꯦꯛ ꯁ꯭ꯄꯣꯔꯠꯁ ꯒꯝꯕꯤ ꯁꯣꯞꯄꯤꯡ ꯃꯊꯛꯇ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯗꯒꯤ ꯐꯣꯝ ꯀꯩ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯆꯥꯎꯋꯦ MMA ꯄꯥꯝꯃꯦ MMA ꯕꯣꯛꯁꯤꯡ ꯄꯥꯝꯕꯅ ꯕꯣꯛꯁꯤꯡ ꯂꯩꯖꯦ ꯃꯣꯏꯊꯥꯏ ꯄꯥꯝꯕ ꯃꯣꯏꯊꯥꯏ ꯀꯤ ꯕꯣꯛꯁꯤꯡ ꯄꯥꯝꯕ ꯀꯤ ꯕꯣꯛꯁꯤꯡ ꯑꯗꯩ ꯖꯨꯗꯣ ꯔꯦꯁꯂꯤꯡ ꯇꯧꯅ ꯖꯨꯗꯣ ꯔꯦꯁꯂꯤꯡ ꯂꯣꯏ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏ ꯁꯨꯔꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯦꯁꯇꯦꯛꯁꯤ ꯀꯔꯤ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯃꯥꯅ ꯀꯔꯤꯅꯤ ꯁꯥꯖꯕ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯖꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯦꯚ꯭ꯔꯤ ꯁ꯭ꯄꯣꯔꯠ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯑꯥꯏꯇꯦꯝꯁ ꯂꯣꯏ ꯂꯩꯔꯦ ꯏꯁꯤꯡ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯨꯞ ꯂꯩꯒꯦꯔꯥ ꯑꯃ ꯂꯣꯏ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯣ ꯒꯝꯕꯤ ꯁꯣꯞꯄꯤꯡꯗ ꯃꯊꯛꯇ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯒꯤ ꯍꯦꯛ ꯃꯊꯛꯇ ꯃꯇꯥꯏꯒꯤꯗ ꯑꯗꯨ ꯑꯗꯨꯝ ꯀꯤꯕꯦꯛ ꯀꯩ ꯌꯣꯟꯕ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯗꯨꯝ ꯆꯪꯉ ꯐꯣꯝ ꯊꯥꯖꯟꯕꯤꯔꯣ ꯐꯣꯝ ꯑꯗꯨꯒ ꯊꯥ ꯑꯦꯗꯃꯤꯁꯟ ꯂꯨꯄꯥ 500 ꯊꯥ ꯈꯨꯗꯤꯡꯒꯤ 1500 ꯍꯣꯁꯇꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯑꯦꯁꯇꯦꯛꯁꯇ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯛꯁꯤꯡꯒꯨꯝꯕ ꯀꯤꯛ ꯕꯣꯛꯁꯤꯡꯒꯨꯝꯕ ꯃꯨꯏꯊꯥꯏꯒꯨꯝꯕ ꯑꯗꯒꯤ MMA ꯒꯨꯝꯕ ꯑꯩꯈꯣꯏ ꯐꯨꯅꯕꯤ ꯀꯩꯅꯣꯁꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯉꯥꯛꯇꯅꯦꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯌꯥꯝ ꯀꯦꯊꯣꯛꯅ ꯌꯣꯛꯆꯔꯤꯕ ꯃꯆꯥꯁꯤꯡꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯕꯁꯦ ꯃꯁꯤꯁꯤꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯨꯅꯕꯁꯦ ꯀꯤꯌꯦ ꯃꯃꯥ ꯃꯄꯥꯅ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯨꯅꯔ ꯑꯁ ꯃꯈꯣꯡꯒ ꯇꯦꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯕꯀꯣ ꯑꯁ ꯃꯈꯨꯠꯀ ꯁꯣꯛꯈ꯭ꯔꯗꯤ ꯑꯁ ꯀꯤꯟꯒ ꯂꯥꯏꯛ ꯑꯃꯨꯛ ꯃꯃꯤꯠꯀ ꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏ ꯂꯩꯒꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯟꯗꯤ ꯂꯣꯏ ꯆꯦꯜꯂꯦ ꯑꯗꯨꯗ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯠꯍꯟꯗꯕ ꯇꯥꯏ ꯃꯉꯣꯟꯗ ꯆꯪꯒꯗꯕ ꯂꯣꯏ ꯂꯩꯕꯤꯔ ꯐꯖꯅ ꯁꯥꯟꯅꯕꯗ ꯀꯔꯤꯝ ꯁꯣꯛꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯔꯤꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯗꯤ ꯁ꯭ꯀꯤꯟꯒ ꯊꯤꯜꯂ ꯄꯥꯜꯂ ꯄꯨꯡꯀꯥꯏ ꯀꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥꯉꯩꯗ ꯄꯨꯡ ꯐꯨꯅꯔꯒ ꯀꯔꯤꯅꯦ ꯉꯁꯥꯏ ꯆꯪꯉꯨꯔꯅꯤ ꯁꯨꯖꯜꯂ ꯂꯥꯛꯀꯅꯤ ꯐꯣꯠꯀꯅꯤ ꯑꯗꯨꯝ ꯇꯧ ꯉꯥꯛꯇꯅꯦꯕ ꯁꯦꯡ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤ ꯃꯌꯥꯝꯗꯨꯅ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯒꯗꯤ ꯀꯔꯤꯝ ꯁꯣꯛꯄꯣꯠꯇꯦꯗ ꯉꯁꯥꯏꯒꯤ ꯆꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯦ ꯑꯉꯥꯡ ꯁꯥꯟꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯒꯥꯏꯗꯦꯟꯁꯀꯤ ꯃꯈꯥꯗ ꯆꯪꯉꯛꯀꯗꯣꯏꯅꯤꯅ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯇ ꯏꯟꯀ꯭ꯂꯨꯗ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯌꯥꯝ ꯀꯨꯏꯅ ꯃꯥꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯤꯛ ꯕꯣꯛꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯗꯤꯅ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯀꯔꯤꯅꯦ ꯑꯣꯖꯥ ꯑꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇꯤ ꯃꯪ ꯐꯥꯎꯅꯔꯦ ꯑꯗꯨꯅ ꯀꯤꯛ ꯕꯣꯛꯁꯤꯡꯁꯦ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯕꯣꯛꯁꯤꯡꯒꯤ ꯇꯥꯏꯞꯇ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ ꯑꯣꯂꯦꯝꯄꯤꯛꯀꯤꯗꯃꯛꯇ ꯑꯗꯨꯅ ꯀꯤꯛ ꯕꯣꯛꯁꯤꯡꯁꯤꯗ ꯑꯣꯂꯦꯝꯄꯤꯛꯇ ꯑꯉꯥꯡ ꯄꯨꯊꯣꯛꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯌꯥꯎꯍꯟꯕꯤꯌꯣ ꯑꯗꯨꯝ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯕꯅꯤ ꯑꯗꯨꯅ ꯃꯣꯏꯔꯥꯡꯈꯣꯝ ꯄꯨꯡ ꯑꯣꯂꯦꯝꯄꯤꯛ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯃꯦꯟ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯃꯣꯏꯔꯥꯡꯈꯣꯝ ꯄꯨꯡꯗꯅꯤ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯅꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯅꯤꯄꯨꯔꯗ ꯀꯤꯛ ꯕꯣꯛꯁꯤꯡꯅ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯛꯄ ꯍꯥꯏꯁꯦ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯔꯤꯅꯦ ꯕꯤꯛ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯒ ꯐꯨꯠꯅꯕ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯆꯥꯅꯕ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯅꯨꯡ ꯌꯥꯎꯗ꯭ꯔꯦꯀꯣ ꯈꯣꯡꯒ ꯐꯨꯠꯅꯕ ꯑꯗꯨ ꯌꯥꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯀꯤꯟꯕ ꯀꯥꯎꯕ ꯊꯤꯟꯕ ꯍꯥꯏꯁꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯆꯥꯅꯕ ꯃꯤꯇꯩꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒ ꯆꯥꯅꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡꯁꯤ ꯑꯣꯂꯦꯝꯄꯤꯛ ꯆꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯣꯂꯦꯝꯄꯤꯛ ꯆꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯂꯧꯔꯛꯅꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯃꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯂꯩꯕꯅꯤ나 ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯒꯤ ꯀꯔꯤ ꯑꯍꯣꯡꯕꯗꯤ ꯂꯩꯔꯦꯅ ꯈꯟꯕꯤ ꯌꯥꯝ ꯂꯩꯔꯦ ꯁꯤꯅꯔꯤꯑꯣ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯔꯧꯅ ꯃꯨꯟꯅꯔꯛꯏ ꯍꯧꯖꯤꯛ ꯀꯤꯛ ꯕꯣꯛꯁꯤꯡ ꯌꯥꯝ ꯀꯟꯅ ꯑꯁ ꯑꯩꯅ ꯇꯧ ꯑꯣꯂꯦꯝꯄꯤꯛ ꯆꯠꯂꯕꯅꯤꯅꯀꯣ ꯂꯣꯏ ꯃꯤ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯃꯌꯥꯝ ꯑꯁ ꯑꯣꯖꯥ ꯈꯔ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯕꯀꯣ ꯈꯔ ꯁꯤꯅ ꯁꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯐꯤꯕꯝꯁꯦ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯤ ꯍꯥꯟꯅꯗꯒꯤ ꯃꯤꯒꯤ ꯂꯩꯖꯔꯛꯄ ꯄꯣꯠꯇꯣ ꯑꯃꯨꯛ ꯃꯨꯟꯗꯤ ꯇꯧꯕ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯃꯗꯨꯅ ꯃꯌꯥꯝ ꯈꯜꯂꯤꯁꯦ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝꯁꯤꯅ ꯑꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯦꯡꯁꯤꯜꯂꯗꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏ ꯌꯦꯡꯁꯤꯜꯂꯗꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯤ ꯑꯃꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒꯗꯤ ꯑꯁꯣꯏꯕ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯣ ꯑꯁꯣꯏꯕꯁꯦ
ꯀꯔꯝꯕ ꯑꯁꯣꯏꯕꯅꯣ ꯍꯥꯏꯕ ꯊꯤꯖꯟꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯀꯌꯥꯃꯨꯛ ꯑꯁꯣꯏꯕꯅꯣ ꯑꯗꯨꯒ ꯑꯁꯣꯏꯕ ꯊꯤꯅꯔꯒꯗꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯁꯣꯏꯕꯗꯤ ꯂꯩꯗꯤ ꯂꯩꯇꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯂꯩꯌꯦꯅ ꯈꯜꯂꯁꯨ ꯀꯔꯤ ꯊꯃꯣꯏꯅ ꯄꯦꯟꯗꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯃꯗ ꯄꯦꯜꯂꯝꯗ꯭ꯔꯒꯗꯤ ꯑꯁꯣꯏꯕ ꯂꯩꯗꯣꯏꯅꯦꯕ ꯃꯥꯒꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯂꯩꯗꯣꯏꯅꯦꯕ ꯃꯥ ꯇꯧꯔꯤꯁꯦ ꯌꯥꯅꯤꯡꯗꯦ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯁꯣꯏꯕꯁꯤ ꯈꯔ ꯀꯔꯤꯅꯤ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ ꯐꯥꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯊꯣꯛꯁꯦꯅ ꯈꯟꯕ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯅ ꯈꯟꯕꯤ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤꯔꯣ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯍꯦꯟꯀꯠꯂꯦ ꯚꯦꯂꯨ ꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯔꯤꯕ ꯀꯤꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯒ ꯃꯥꯡꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯆꯪꯁꯤꯟꯅꯔꯦ ꯀꯤꯛ ꯕꯣꯛꯁꯤꯡꯗ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯅꯤꯄꯨꯔꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯦꯗꯜ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯃꯇꯝꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯏꯁꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ ꯃꯥꯡꯕꯗ ꯑꯃꯨꯛ ꯑꯣꯏꯈꯠꯂꯛꯏ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯉꯝꯃꯤꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯧ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯦꯝꯒꯠꯂꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯑꯔꯤꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯣꯡꯗꯥꯔꯒꯗꯤ ꯑꯃꯨꯛ ꯑꯣꯏꯅꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯜ ꯁꯤꯅꯥꯔꯤꯑꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯜ ꯁꯤꯅꯥꯔꯤꯑꯣꯁꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯆꯦꯟꯖ ꯑꯃ ꯃꯦꯗꯜ ꯇꯦꯂꯤꯁꯤꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯄꯣꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯗꯦꯠ ꯑꯣꯏꯖꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯃꯒ ꯑꯃꯒ ꯅꯦꯒꯦꯇꯤꯚ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯦ ꯑꯗꯒꯤ ꯃꯤꯒꯤ ꯑꯁꯣꯏꯕꯁꯨ ꯌꯥꯝ ꯊꯤꯖꯟꯅꯔꯣꯏꯁꯦ ꯌꯥꯝ ꯀꯔꯤꯅꯦ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯊꯤꯖꯤꯜꯂꯒꯁꯨ ꯅꯪꯒꯤꯁꯨ ꯑꯁꯣꯏꯕ ꯊꯤꯖꯤꯜꯂꯣꯏ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯗꯕ ꯑꯗꯨꯗꯩ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯂꯩꯀꯥꯏ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯊꯥꯒꯠꯅꯔꯦ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯁꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯟꯅꯨꯕꯤ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯤ ꯃꯇꯦꯡ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯑꯗꯨꯃꯥꯏꯅ ꯇꯧꯅꯁꯤ ꯑꯃꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯑꯁꯣꯟ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯩꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯍꯥꯏꯖꯔꯒꯦ ꯄ꯭ꯂꯦꯌꯔ ꯂꯩꯕꯗꯣ ꯌꯣꯛꯈꯠꯄꯤꯌꯨ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯂꯩꯀꯥꯏꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯣꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤꯗꯃꯛꯇ ꯃꯣꯏ ꯑꯃ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯦꯟꯗ꯭ꯔ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯌꯥꯝ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯄ ꯂꯣꯏꯅꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯁꯥꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯔꯁꯅꯨ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ